Sri Sri Jagannatha Mayambung Balabhadra Amadi Machan Subhadra Galoinena Puri gi Sri Mandir dagi Nong Makak Gundisa Mandir da Lenglugi Haina Ima Ibema Lakshmi dagi Athang Lauraga Ingengi Nini Panbada Ratha Jatra Oiki Puri da Lairiba Mandir Asibu Sri Mandir Kaubagi Maramdi Masi Ima Ibema Lakshmi gi Marani Takpani Sri Jagannath Oina Hongdok Pikiba Gundicha Mandirbu Adungai Sri Krishnana Balya Lila Singh Sanakiba Magi Hopam Oikiba Brindaboni Haina Kanduna Ibungodi Brajara Sada Changduna Ima Ibema Lakshmi Bu Kaukre Ibungona Nomakak Chatuge Hairamnaga Numit Marini Halaktrabada Jagata Sri Vishnugi Khwaidagi Chanabini Khanjariba Sri Lakshmi Mai Hauna Saure Mangani Shubha Numitki Numidang Bairamda Magi Manai Masal Singaloinana Ningthi Zaraba Dolai Tongduna Ibungobu Unaba Gundisa Mandir Tamna Lenglakle Ima Ibe Magi Manai Singna Hera Panchami gi Akannana Ima Ibe Manasabu Pongtok Isai Launa Saktuna Lambi da Lakpagi Makol Tabada Gundisa Mandirda Brindaban Girasada Nungai Nangan Toiliba Sri Jagannathana Manai Singda Yathang Piduna Mandir gi Thongzau Pauron Thaduna Lonsin Hanki Mataududa Mai da Ghi Haibagum Hena Sauraba Sri Lakshmi na Manai Singda Yathang Piduna Ibungogi Rot Machet Amatugai Handuna Asawa Pongdok Lamlaga Sri Mandir da Hanki Nung Siraba Lila Asibu Hera Panchami Haina Kawi